ꯌꯥꯍꯧꯔꯛꯄꯒ ꯃꯕꯣꯛ ꯔꯥꯁꯤꯗꯨ ꯃꯁꯨꯒꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝꯂꯤ꯫ ꯂꯩꯌꯣꯜꯁꯨ ꯆꯥꯎꯕꯤꯅ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯤ꯫ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯍꯪꯉꯤ, "ꯁꯅꯥ, ꯅꯁꯥ ꯀꯩꯗꯧꯒꯦ?" "ꯀꯩꯁꯨ ꯇꯧꯗ꯭ꯔꯤ." ꯃꯁꯨꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯔꯥꯁꯤꯅ ꯌꯥꯗ꯭ꯔꯤ꯫ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯩꯌꯣꯜꯕꯨ ꯕ꯭ꯔꯦꯛꯐꯥꯁט ꯄꯤꯖꯗꯨꯅ ꯔꯥꯁꯤꯒ ꯆꯥꯎꯕꯤꯒꯅ ꯇꯧꯗꯨꯅ ꯂꯩꯌꯣꯜꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯗꯣꯛꯇꯔ ꯀꯕꯤꯇꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯩꯌꯣꯜꯗ ꯆꯥꯕ ꯊꯛꯄ, ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯌꯨ, ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯌꯣꯒꯒꯨꯝꯕꯁꯨ ꯇꯣꯏꯅ ꯇꯧ, ꯃꯁꯤꯅ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ, ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯂꯤꯄꯤꯡ ꯄꯤꯜ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯛꯏ, ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯔꯥꯁꯤ ꯑꯃꯗꯤ ꯆꯥꯎꯕꯤꯗꯁꯨ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ, "ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯐꯦꯃꯤꯂꯤ ꯑꯣꯏꯅꯁꯨꯅꯦ ꯀꯣꯏꯕꯒꯨꯝꯕ ꯇꯣꯏꯅ ꯆꯠꯄꯤꯌꯨ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯌꯨ꯫ ꯂꯩꯌꯣꯜꯕꯨ ꯇꯣꯏꯅ ꯁꯦꯟꯅꯕꯤꯌꯨꯀꯣ." ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯔꯥꯁꯤꯅ ꯄꯨꯔꯦꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤꯁꯤꯡ ꯂꯤꯈꯤ꯫ ꯄꯨꯔꯦꯜꯅꯁꯨ ꯏꯄꯥ ꯄꯥꯈꯠꯆ ꯃꯆꯟ ꯁꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯈꯨꯗꯛꯇ ꯄꯨꯔꯦꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯏ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯕꯗ ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯩ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯅ ꯉꯔꯥꯡ ꯀꯣꯂꯦꯖ ꯆꯠꯄꯗ ꯄꯨꯔꯨꯕ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯟꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯕꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯃꯤꯁꯀꯣꯜ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯉꯔꯥꯡ ꯀ꯭ꯂꯥꯁ ꯆꯪꯂꯝꯗꯥꯏꯗ ꯁꯥꯏꯂꯦꯟꯗ ꯊꯝꯕꯅꯁꯨ ꯐꯣꯟꯒꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯤ꯫ ꯏꯁꯤꯁꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯩꯌꯣꯜ ꯍꯦꯛ ꯄꯥꯏꯈꯠꯄꯒ, "ꯉꯔꯥꯡꯗꯣ ꯀꯣꯜ ꯇꯧꯕ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦꯃꯤ, ꯌꯥꯝ ꯆꯤꯟꯕꯩ ꯋꯥꯔꯣ ꯅꯪꯕꯣ?" "ꯍꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦꯍꯦ, ꯍꯦꯛꯇ ꯂꯥꯛꯊꯔꯤꯃꯤ." ꯂꯩꯌꯣꯜꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯏꯁꯤꯅ, "ꯀꯩꯗꯧꯔꯦ? ꯅꯈꯣꯟ-ꯀꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏ, ꯅꯥꯔꯤꯔꯣ?" "ꯅꯥꯔꯤ. ꯑꯩꯗꯣ ꯉꯔꯥꯡ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯆꯪꯉꯝꯗꯥꯏꯗꯅꯦ ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯈꯤꯕꯗꯣ ꯀꯥꯎꯗꯅ ꯂꯧꯊꯣꯛꯇ꯭ꯔꯤ. ꯍꯧꯖꯤꯛꯇ ꯄꯥꯏꯗ ꯉꯥꯏꯔꯤꯌꯦ. ꯑꯗꯨꯏ ꯅꯣꯏꯅ ꯇꯧꯔꯛꯄ ꯀꯣꯜꯒ ꯑꯝꯇ ꯈꯪꯍꯧꯗꯦ." "ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ? ꯅꯈꯣꯟꯒꯥꯁꯤ ꯏꯁꯤ ꯁꯤꯔꯦ. ꯂꯥꯏꯍꯧꯔꯣ?" "ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯩ." "ꯃꯦꯔꯤꯅꯥꯗꯁꯨ ꯀꯣꯜ ꯑꯝꯇ ꯇꯧꯈꯤꯒꯦ. ꯀꯣꯂꯦꯖꯀ ꯆꯠꯂꯔꯣꯏ, ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ." "ꯍꯣꯏ." ꯃꯦꯔꯤꯅꯥꯒ ꯏꯁꯤꯒꯁꯨ ꯀꯣꯂꯦꯖ ꯆꯠꯇꯕꯤ ꯂꯩꯌꯣꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯁꯨꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯗ ꯍꯔꯥꯎꯖꯩ ꯔꯥꯁꯤꯗꯨ꯫ "ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯁꯨ ꯑꯅꯤꯁꯦ. ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ?" "ꯂꯥꯛꯏꯁꯤꯗꯤ ꯑꯕꯣꯛꯁꯤ. ꯂꯥꯛꯃꯟꯗꯅ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯐꯤꯕꯝꯒ ꯂꯥꯛꯇꯣꯏ ꯄꯣꯠꯅꯤꯗ ꯑꯕꯣꯛꯁꯤ." "ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯕꯣꯛꯇꯤ. ꯑꯩꯗꯤ ꯅꯣꯏꯅ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ. ꯆꯪꯉꯣ, ꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ." "ꯍꯣꯏ ꯑꯕꯣꯛꯁꯤ." ꯑꯅꯤꯗꯨꯅ ꯂꯩꯌꯣꯜꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯂꯩꯌꯣꯜꯁꯨ ꯐꯃꯨꯡꯗ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯄꯣꯏ ꯐꯝꯃꯣꯏ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯑꯅꯤꯁꯤꯁꯨ ꯐꯃꯨꯡꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯦꯔꯤꯅꯥꯅ, "ꯂꯥꯏꯔꯤꯛ ꯍꯩꯕꯤ, ꯅꯥꯔ ꯐꯥꯎꯕ ꯂꯥꯏꯔꯤꯛꯇꯤ ꯂꯥꯞꯅꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯣ?" "ꯑꯁ, ꯅꯣꯕꯦꯜꯅꯦꯃꯤ, ꯅꯣꯕꯦꯜ ꯄꯥꯔꯝꯕꯅꯤ, ꯇꯧꯐꯝ ꯈꯪꯗꯕꯒꯤ." "ꯑꯗꯨꯁꯨ ꯂꯥꯏꯔꯤꯛꯅꯤ ꯅꯪꯅ ꯄꯥꯔꯤꯁꯤ, ꯋꯥ ꯂꯣꯏꯔꯦ." "ꯅꯪꯅ ꯉꯝꯖꯔꯣ, ꯑꯩꯅ ꯆꯨꯝꯃꯒꯦ." ꯏꯁꯤ ꯂꯩꯌꯣꯜꯒꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯗꯨꯅ, "ꯀꯩ ꯍꯥꯏꯔꯛꯀꯦ ꯗꯣꯛꯇꯔꯅ? ꯄꯨꯡ ꯈꯔ ꯎꯅꯗꯕꯗ ꯅꯪꯒꯤ ꯅꯁꯛꯁꯦ ꯐꯖꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ." ꯃꯦꯔꯤꯅꯥꯅ ꯑꯃꯨꯛ, "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ? ꯉꯔꯥꯡ ꯀꯣꯂꯦꯖꯇꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯗꯥꯏꯅꯦ?" ꯂꯩꯌꯣꯜ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯕꯕꯥ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯋꯥꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯟꯅꯈꯤꯗꯦ. ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ, ꯆꯣꯛꯊꯕꯅ ꯍꯥꯜꯂꯤ. ꯋꯥꯈꯜꯗ ꯃꯤꯠꯃꯥꯡꯗ ꯎꯔꯣꯏꯗꯕ ꯀꯌꯥ ꯎꯏ. ꯑꯩꯕꯨ ꯑꯣꯜꯂꯦ ꯃꯈꯣꯏꯅ." ꯋꯥꯗꯨ ꯍꯥꯏꯅ ꯂꯩꯌꯣꯜꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯂꯩꯌꯣꯜꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤ꯫ ꯃꯦꯔꯤꯅꯥꯅ ꯂꯩꯌꯣꯜꯒꯤ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯁꯤꯟꯕꯤꯗꯨꯅ, "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ. ꯀꯞꯀꯅꯨꯁꯦ." ꯍꯥꯏꯔꯒ ꯂꯩꯌꯣꯜꯒꯤ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯂꯩꯌꯣꯜꯅ, "ꯍꯌꯦꯡꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ. ꯃꯇꯝ ꯈꯔꯗꯤ ꯃꯌꯥꯝ ꯄꯨꯟꯅ, ꯑꯩꯅꯁꯨ ꯂꯩꯅꯤꯡꯉꯤ." "ꯑꯕꯣꯛꯁꯤꯁꯨ ꯆꯠꯇꯣꯏꯔꯣ?"
exam ki timetable su pige hairani khaleradi bobo hoi idom cha hoi aikhoi puna chakadoi exam nang na balakani da Rasi su changlak tuna isu meri naga isi ga se college chatre ne ngasi dia meri nana awa boxi layol su haying yambungi manak ta chatni haibadu da wathi ki data ho khige na lakpani sak su ne loi hawrabani sa hana cha tho lao aduga ne horen phawba sanaro wari do noi ga tawraga sana se khara bijaramu ngarang su cha khidre chakpudi yum de chari e adu er su amuk cha tho ke boxi hoi boxi la age lao lao na dom cha na sa ka thi hawrabani insang ga yam haw ga dawri poni isina kensang no boxia nga tawbaga khame na sinbaga thongi u muro ama phajana met lawbani tinga chume kana de chaw slo lao lao na dom sa na ngai ramani layol su mamanabi ani siga phagi taw taw duna chak chaba su loirami sak tokpaga rasi na film yengsi haiduna Manipuri film comedy khara oiba ama kaptuna yenglami film yengba loirakpada Merina na mimi singju chasi haidana singju machal amuk semi Merina ga chawbi gana isi ga layol gana tv yengduna lay isi di makhota phone su yengi matang swaidani mishum henbaga thongam ga gi message sing group ta lakhibadu isi su message halam laga Merina na mimi lay rusi kaurakpadagi phone du layol gi manakta adum thamlambi isi ne hek thokibagani mishum henbagi call lakhibadu layol su kaishu khanda dum paikhatli hello tabro mishum henba isi da dukan chaki phone su thanami nang kai oina gamjino layol magi anaba hangakpadu da karino khalli phone su yenglodabana group te isi na haibadu khangde adubo khumla e favor khara tawba Oh, aidi isina group da nare harakpadu da pakhatluri nangonda call tawdudu su aina ngarang thakiba message pawba sin tawdabadu da isi doina tawraba hajiti khara paraba natro phatraga na doctor ringthu thajadana paper se henjilade yam lobani ko doctor yengore kaisu tawdreda isa su khara nungairi narabani na college dila roine pharaga laki Thuna naba paraga lao ko layol hoi phazaragi nabasu phazaro nang lakpa ngairamge ado thamage su class loire yumdanaba tawrage isi ga Merina ga su mimi lairaga halai singju su duna chaminari mamanabi anisi chatlamdai da su wa kayama hairami wakal nungaina layu aboksi hoi idom chawai ga nungaina koiba chatho uru halakpada moigi poche leiraktaba yaroi haiduna phagi tawduna hairamlaga zatki mathangi ayukni pung 9 makhai tarakpa swaidagi layol hoi se yumdagi thorai Imphal International Airport yoramdaida phone da message lakpagi notification makholda yengi isi ga Merina ga makoi ahumgi group tani Merina na layol chalabo Isina phazan chalo Delhi yobaga koi tharuro pochai tapki busing do kawri kana lek ta bayaroi ko isi Merina gi message to the reply halli sumainga tawrdi kauna dredana layol su mamanabi ani sigi message paraga noi layol na yumdagi tholai kawri ko soidana lerakani naba pharaga lo anusibi bye bye ta masak phajabi hoi noisu phajana leramo layol se Impal thadok lamduna Delhi de thunglari Delhi airport ta Purel na ngaiduna leirami Purel mabok rasibu ubaga makong soktuna khurumi yare isudi udaba kuibanara sakpon thokna phaja thoklamleda bobok sidiba machangi manakta muk changsinduna machan bu konsili nandina sakti jalamedana sana layol mabungbu inthoklaga yambo nang kyam phajaradana bobokna phajai adu nang tahaude ha bobo amta gairo si sana tanaba isu ani mak lohoi ne hek phajai saubida mon sinduna chaubiya
Wabro Purelna Idomcha Waramani, jealousy. Kangdeni, aeroplane Tongapaduna Koka Singao Kibusina Mukteba. Doncha, Haigimi Taisi Umsilusi, Karapanaba. I got it to Doraki, assume the park Dormani, so I assume Mukonwa. Assume the Purelgi apartment Yori. Lay also Masapres or Tok Luraga, Mayam pull up Jaksamine. Yamnabo Hauri Nin Zangsia. Tombana, Asawana Tongini Masia. Haima. Isunupagi and Sang Mahau, Tangabani Asia. I Pabos a minute, how tong baiti. Purelna, I ginak the lady, I tong tongdana, a how bang of the pizza de Nibobo. Tombana, Masia, Injang Hawam pizza de Reina Sunupana. Sataragi Haribani near Bogdia, Saubia, Saktu Sabaya Drabro, Machili Indrenia. Sasin Bakaya de Masia. Tombana, Potaraga Panida, Chaktoga Gulim Jasin Sedumja, Tumagopaga Paramadamedum. Oi, I gulim the Sasingi. Sasilo, I the house acre, a so when a tombasi. Matang the dinner, Sanada Muktonga Lagasasi. Purelna, I by Rosato Bogakusanabo. I say go, some tongue the Bayaniamo. Charaga Kang Baduni. Chak Chabal Bagala Yulsu, Magirum the Chanla E. Fonya have Paiduna Yingi. Moi taruki group to da Mrs. Yamna Lerami. Sangduna Yingbada, Thongam Gamirinaga, Marie Nabana Ayambani. Makoi Pulap Kole Satri Hibasu Kangle, Mrs. Singduna. Moi taruki group tagi Tolak Laga, Moi Ahongi group to Mrs. Amathazili. Ayore, Naha Ore, Jaksavasuto E. Mishum Henbagi Mrs. Amasula E. Nasaka Shutaudrabolayot. Kishutaudri. Ado, ngasi college kadri kaygino. Kishu tawdradi chaba thakpudi cheksilo. Favorship parak yam tabani ko. College satri budi nong sida tallaba noishu laoidabanina. Atan bangak tangayre ne. Kam kandagi lakani college dia. Exam amangdadi lakti mandi. Kaygya, naba paroi hairo. Nate, ayunda laiti adugini. Kai chaliba. Naba Supatri, Nusingsayam Pon was Supatabaniko. Layol Missum Henbana, Pakachaba Matauda, Karino Hypum Kangdaba, Ihul Amadi Pauri Masado. Delida, Yambungi Manakta, family Pulap Japani. Come Ganda, Narang Dim, the Laidania, Akoyaga Habiram Dene. Ngasi ayuk ta chatpani ngarang yambung na ticket kakidana marang tawba da hairamdre isiga meninaga bodi ngarang khoida lakpada khangkibani mishum henban layolgi message su bit itek na halli college adum kaw ko mishum henba kidorage kishi tawdida aseng baisu message sum thanaram laga lepkrisa boring chubra aiga message thanabasa Handaki message simadi mishum henbadu tallambadu khudakta mangki thuna tap tawduna halli kaidi boring hoi nangna college la oina haibagi boring chui ado nanga wari sanaba message thanabadi tek chaliba gari gi kata se lep khwaiduna khamningi layol kari haina haigadabano khangdi mishum henbagi message tu da munna yengduna ngaihakti lay mishum henbaga wari sanabasi mahak masada haifam tawfam khangdi adubo halli message ama masu thuna laki nangsu college sangai na chalo ko nangundagi notes kai ai loi sinduni hoi chaki nangi su silamgi nahan ganu ko nangna na basi ai nungai teba matam amagi khongchatpu kanana su khamluba ngamgani satki matamsu ngasidagi hayengdagi hangchit oi hawi ngasina ngarang lep ko haidunadi khamingi matambo aikhoina ten kraba matam sida nungsiba tangka kaya amashu loiki hena nungsiba nungaiba pumna magpuduna laki haiduna hawaningda hauki satki matamsu thuna laki haina hairakabasu layol lakidri college di misum henbasu layol na haiba induna nungtigi chatli
ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯅꯣꯠꯁꯤꯡ ꯂꯩꯌꯣꯜꯒꯤꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯏꯊꯣꯛꯏ꯫ ꯂꯩꯌꯣꯜꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯔꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯣꯡꯃꯒꯤ ꯃꯦꯁꯦꯖꯅꯤ ꯈꯪꯗꯦ ꯀꯣꯜꯅꯤ ꯈꯪꯗꯦ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯅꯩ꯫ ꯃꯦꯔꯤꯅꯥꯒ ꯊꯧꯉꯝꯒꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯈꯔ ꯈꯠꯅ ꯃꯔꯩ ꯈꯔ ꯇꯧꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯦ꯫ ꯂꯦꯟꯁꯨ ꯊꯧꯉꯝ ꯎꯅꯕꯒꯤ ꯅꯃꯥꯗ ꯇꯣꯏꯅ ꯊꯧꯉꯝ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯥꯖꯕ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯊꯥꯖ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯪꯂꯕꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯍꯨꯜꯁꯤꯡꯁꯤꯕꯨ ꯎꯠꯊꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯂꯦꯟꯁꯨ꯫ ꯉꯁꯤꯁꯨ ꯂꯦꯟ ꯊꯧꯉꯝ ꯍꯣꯏꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯝꯂꯒ ꯊꯥꯖꯒꯤ ꯀꯣꯆꯤꯡ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯈꯪꯕꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯏꯃꯤꯡ ꯈꯪꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯊꯥꯖꯒꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯗꯨ ꯐꯣꯟ ꯌꯦꯡꯗꯨꯅ꯫ ꯊꯥꯖ, ꯀꯣꯆꯤꯡ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯉꯜꯂꯤꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯒꯥꯔꯤ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯠꯇꯣꯏꯅꯦ, ꯀꯥꯏꯗꯩ ꯉꯟꯕꯅꯣꯗ, ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯝꯅꯤ꯫ ꯕꯕꯥꯅ ꯊꯤꯟꯗꯣꯏꯔꯣ? ꯅꯣꯏ ꯇꯥꯃꯣꯒꯤꯁꯨ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ, ꯇꯥꯃꯣꯒꯤ ꯒꯥꯔꯤ ꯌꯥꯔꯝꯃꯗꯤ ꯉꯁꯥꯏꯅ ꯊꯤꯜꯍꯜꯂꯅꯤ ꯇꯥꯃꯣꯗ꯫ ꯊꯦꯡꯉꯦ ꯍꯥꯏꯔꯗꯤ ꯕꯕꯥ ꯀꯧꯗꯅ ꯗꯨꯀꯥꯟꯗꯦ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯏꯃꯥ ꯂꯧꯕ ꯆꯠꯈꯤ, ꯂꯥꯛꯑꯦ ꯍꯥꯏꯔ ꯁꯨꯡꯍꯧ ꯍꯦꯛ ꯌꯧꯔꯛꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯊꯤꯟꯕꯗꯤ ꯂꯝꯕꯤꯁꯨ ꯄꯨꯜꯂꯦ, ꯑꯩꯁꯨ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯏꯅꯤꯅꯦ꯫ ꯍꯣꯏ ꯗꯥꯂꯦꯟ, ꯗꯥꯒ ꯑꯣꯏꯅ ꯆꯠꯂꯁꯤ, ꯑꯩ ꯕꯕꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯒꯦꯀꯣ꯫ ꯍꯥꯏꯔꯣ, ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤ ꯀꯥꯇꯨ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯊꯧꯔꯤ꯫ ꯊꯥꯖꯅ ꯅꯥꯀꯟꯗ ꯐꯝꯕꯅꯤ ꯐꯣꯟ ꯃꯦꯠꯂꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯅꯃꯤꯠ ꯀꯥꯇꯨ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦꯅꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯩ ꯎꯔꯤꯁꯦ ꯅꯪꯅ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯁꯤꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯏꯔꯥꯡꯒ ꯇꯧꯕ ꯍꯧꯔꯕꯣ? ꯐꯣꯟ ꯁꯨꯝ ꯄꯥꯏꯔꯤꯁꯤꯕꯣ ꯑꯉꯥꯡꯅ? ꯀꯥꯏꯗꯩ ꯋꯥꯔꯤꯅꯣꯗ ꯗꯥꯂꯦꯟ, ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒ ꯇꯧꯖꯗꯦ꯫ ꯑꯗꯨꯅꯔꯥ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯗꯣ? FB IG ꯆꯪꯉꯤ ꯈꯨꯗꯤꯡꯒꯤ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤꯅ ꯀꯝꯗꯧꯕ? ꯃꯄꯥ ꯆꯥꯅꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯀꯩꯅꯣ, ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯤꯗꯤ FBꯗ ꯋꯥꯔꯤ ꯄꯥꯔꯤꯅꯤ, ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯇꯥꯔꯤꯅꯤ, ꯗ꯭ꯔꯃꯥꯗꯩ ꯀꯩꯗꯩ ꯌꯦꯡꯕꯗ ꯄꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯉꯥꯏꯔꯦ ꯃꯤ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯑꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯀꯥꯇꯨ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈꯤ, ꯄꯩꯗꯨꯅ ꯐꯝꯂꯤ ꯅꯨꯄꯤꯗꯨ꯫ ꯂꯦꯟ ꯅꯣꯛꯃꯤ ꯑꯩꯈꯣꯏ ꯊꯥꯖꯅ ꯄꯩꯕꯁꯤꯗꯤ ꯐꯅꯗꯨꯝ ꯐꯖꯔꯤꯌꯦ꯫ ꯊꯥꯖ ꯈꯨꯝꯗꯦ, ꯅꯥꯀꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯪ ꯐꯅꯤꯡꯕꯩ ꯍꯥꯏꯔꯤꯅꯤ ꯊꯥꯖ, ꯅꯪꯅ ꯀ꯭ꯂꯥꯁ 10ꯁꯨ ꯀꯥꯔꯕꯅꯤꯅ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯄꯥꯈꯠꯇꯅ ꯇꯧꯔꯤꯅꯤ꯫ ꯁꯤꯅꯅꯦ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯥꯟꯅꯗꯤ ꯈꯟꯗꯦꯗ, ꯁꯨꯝ ꯁꯥꯎꯅꯤꯡꯕꯩ ꯋꯥꯅꯤ, ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯅꯤ꯫ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯏꯔꯥꯡ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ꯫ ꯍꯣꯏ, ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯧꯅꯤ, ꯑꯗꯣ ꯅꯨꯄꯥꯒ ꯀꯣꯏ ꯇꯥꯔꯗꯤꯅꯦ ꯑꯩꯗꯤ ꯆꯩꯇꯨꯞ ꯄꯨꯔꯒ ꯂꯥꯛꯀꯅꯤ, ꯅꯨꯄꯥꯗꯣ ꯂꯧꯈꯠ ꯌꯥꯗꯒꯩ ꯐꯨꯗꯧꯔꯤꯕꯅꯤ꯫ ꯗꯥꯂꯦꯟꯗꯤ ꯀꯩꯒꯤ ꯐꯨꯕ ꯂꯥꯛꯇꯣꯏꯕ? ꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯧꯔꯤꯉꯩ ꯊꯥꯖꯒꯤ ꯀꯣꯆꯤꯡ ꯃꯐꯝ ꯌꯧꯕꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯂꯩꯍꯧꯔꯣ꯫ ꯊꯥꯖꯅ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯕꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯖ ꯆꯠꯈ꯭ꯔꯤꯕ ꯂꯦꯟꯗ ꯌꯦꯡꯗꯨꯅ ꯁꯣꯅꯣ ꯍꯥꯏꯁꯤꯅꯤ꯫ ꯏꯁꯤ ꯍꯣꯏꯗꯅꯤ, ꯃꯦꯔꯤꯅꯥꯗꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯥꯛꯄꯅꯤ꯫ ꯏꯁꯤꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯁꯥꯕꯗꯨꯃ ꯆꯥꯔꯒ꯫ ꯁꯤꯔꯦ ꯃꯣꯔꯣꯛꯁꯦ, ꯑꯁ ꯅꯪꯅ ꯍꯥꯞꯈꯣꯅ ꯐꯅꯌꯥꯝ ꯍꯥꯞꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯦꯔꯤꯅꯥꯅ ꯃꯣꯔꯣꯛ ꯑꯁꯥꯕꯁꯦ ꯆꯥꯅꯤꯡ ꯇꯧꯕꯅꯦ, ꯑꯗꯣ ꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ, ꯄꯨꯛꯀꯥꯁꯤ ꯂꯣꯏ ꯆꯥꯛꯑꯦꯕ꯫ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯁꯤꯡꯖꯨꯗꯨ ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯏꯔꯁꯨ ꯂꯣꯏꯅ ꯍꯦꯛ ꯆꯥꯏ ꯂꯦꯝꯍꯟꯗꯅ꯫ ꯏꯁꯤꯒꯤ ꯃꯃꯥ ꯔꯥꯙꯤꯀꯥ ꯆꯪꯉꯛꯇꯨꯅ, ꯍꯥꯏ ꯅꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯆꯥꯔꯕ꯭ꯔꯣ? ꯏꯃꯥ, ꯃꯣꯔꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ, ꯆꯤꯅꯤ ꯈꯤꯇ ꯄꯤꯔꯛꯑꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯗꯣꯛꯇꯔ ꯌꯦꯡꯉꯨꯕꯗꯅ ꯆꯈꯥꯎ ꯁꯣꯛꯑꯦ ꯒꯨꯂꯤ ꯆꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯣꯔꯣꯛ ꯁꯥꯕ ꯀꯥꯏ꯫ ꯃꯦꯔꯤꯅꯥꯅ ꯑꯃꯨꯛ, ꯏꯃꯥ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ, ꯑꯁ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤ꯫ ꯔꯥꯙꯤꯀꯥ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯅꯤ ꯈꯔ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯦ ꯆꯥꯁꯤꯜꯂꯨ, ꯐꯠꯇ꯭ꯔꯒꯅꯅꯦ ꯍꯤꯗꯥꯛꯂ ꯀꯩꯅꯣ ꯂꯩꯔꯒ ꯆꯥꯅꯕ꯫ ꯑꯅꯤꯗꯨꯁꯨ ꯆꯤꯅꯤ ꯈꯔ ꯂꯧꯗꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯃꯦꯔꯤꯅꯥꯗꯤ ꯃꯄꯤꯌꯣ ꯀꯩꯌꯣ ꯑꯃꯨꯛ ꯇꯩꯕ ꯂꯣꯏꯔꯦ꯫ ꯏꯁꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯅꯥ ꯀꯥꯇꯨ ꯉꯥꯛꯁꯪ ꯍꯦꯛ ꯉꯥꯡꯉꯤ꯫ ꯈꯔ ꯐꯔꯕ꯭ꯔꯣ?
ꯁꯦ ꯏꯁꯤꯡ ꯑꯌꯤꯡꯕꯁꯤꯁꯨ ꯊꯛꯆꯜꯂꯨ. ꯃꯦꯔꯤꯅꯥꯅ ꯈꯔ ꯐꯕ ꯃꯥꯜꯂꯦ. ꯑꯗꯣ ꯈꯅꯥꯎꯁꯤ ꯀꯩꯅꯣꯝ ꯇꯧꯋꯦ. ꯁꯥꯔ ꯑꯗꯨꯝ ꯂꯩ. ꯑꯩꯗꯤ ꯐꯠꯇ꯭ꯔꯤꯌꯦ, ꯄꯨꯛ ꯆꯥꯛꯑꯦ. ꯀꯥꯏꯗꯩ ꯐꯔꯅꯤꯒꯦ ꯈꯨꯠꯆꯥ ꯂꯛꯆꯥꯗꯨ ꯂꯨꯗ꯭ꯔꯒ? ꯑꯩꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗ ꯒꯨꯂꯤ ꯂꯩꯔꯛꯅꯕ ꯍꯥꯏꯈꯤꯒꯦ ꯄꯨꯛ ꯆꯥꯛꯄꯒꯤꯗꯣ. ꯃꯦꯔꯤꯅꯥ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯍꯜꯂꯨ. ꯌꯨꯝꯗ ꯄꯥꯎ ꯄꯤꯀꯣ. ꯍꯣꯔꯦꯟ ꯅꯣꯏ ꯄꯥꯕꯨꯡ ꯇꯧꯔꯒ ꯊꯤꯜꯍꯟꯒꯦ. ꯍꯣꯏ ꯃꯥ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏ ꯑꯔꯥꯇꯤ ꯀꯠꯂꯅꯤ. ꯏꯃꯥꯅꯦ ꯀꯩꯝꯇ ꯁꯦꯝꯂꯝꯗ꯭ꯔꯤ. ꯑꯩꯒ ꯄꯥꯕꯨꯡꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ. ꯏꯃꯥ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦꯀꯣ. ꯔꯥꯙꯤꯀꯥ ꯊꯣꯛꯈꯤꯕꯒ ꯏꯁꯤꯅ ꯌꯥꯗ꯭ꯔꯦ, ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯉꯨꯒꯦ, ꯅꯪ ꯁꯨꯝ ꯂꯩꯔꯝꯃꯣ. ꯏꯁꯤꯗꯨ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈꯤ. ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯥ ꯏꯪꯉꯦꯂꯩꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯂꯧꯔꯨꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤ. ꯊꯣꯏꯕ, ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯁꯨ ꯂꯩꯔꯝꯃꯣ. ꯀꯨꯏꯔꯣꯏ ꯏꯃꯥꯁꯨ, ꯍꯩ ꯔꯥ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯅꯤ. ꯍꯣꯏ ꯃꯥ, ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ. ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯂꯩꯌꯣꯜꯒꯤ ꯆꯥꯠꯇ ꯆꯪꯉꯤ. ꯂꯩꯌꯣꯜꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ. ꯌꯨꯝꯕꯨꯗꯤ ꯌꯧꯗ꯭ꯔꯤ. ꯏꯃꯥꯅ ꯍꯩ ꯂꯩꯅꯤꯅ ꯀꯩꯊꯦꯜꯗ ꯂꯩ. ꯑꯩꯗꯤ ꯍꯜꯂꯛꯑꯦ. ꯑꯩꯒꯤ ꯔꯨꯝꯗ ꯂꯩ. ꯀꯣꯏꯕ ꯅꯨꯡꯉꯥꯏꯔꯦ? ꯅꯨꯡꯉꯥꯏꯌꯦ. ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ? ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ. ꯃꯁꯦꯝꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ. ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ. ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯊꯍꯧꯔꯣ. ꯀꯣꯏꯔꯔꯣꯏ, ꯋꯥꯔꯦ. ꯍꯌꯦꯡꯕꯨꯗꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯅꯤ. ꯏꯃꯥꯁꯨ ꯂꯥꯛꯑꯦ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔ ꯍꯥꯏꯔꯛꯀꯦꯀꯣ. ꯍꯣꯏ, ꯑꯩꯁꯨ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ. ꯒꯥꯔꯤ ꯐꯖꯅ ꯊꯧꯀꯣ. ꯊꯝꯃꯦꯀꯣ.